Ngara numidawairam phongkiba pandam pause deki maruoiba pau khara khangasaraga miyamda khudod tamjike komfuromna Manipur ngamkhai kaibe yaroi haba phirep laukhrai komfurop ke apes body ama oriba komyone Manipur gi sahi gi mipap ngasi ni chikonda leiba ki Arlen community hall of pangthokna Manipur gi unity amadi ngamkhai kaibe yaroi haba phirep laukhrai mipam asi pangthokpa loraba matung pamisinga unabada komyone Manipur gi president Sarto ahau komna komfro ke apes body ama oriba union asi ngasi phongthokkiba sahi gi mifamna Manipur ngamkhai amadi apam gi saktam kaibi yaro haba warep laure Manipur da haujik thokliba irang asida komfro ki oinide nature oina laigani haibaga lonina atupa matamda mahausa gi punsida hanjil angnaba honamminasi hainasu appeal directly kom union Manipur asi tungan tribe singa pulaga semba korem da yoramba kom tribe asi haujiti mahausa gi identity ngaksanaba korem da makata na pundrei ngasi gi sahi gi mifam asida tunga ba agenda kaya ama putoktuna khanabaga lonina phirep loboni haike makata ra papauda right to information with celebration pangthokrai yengnaba lamang khumnaba honabada RTI ek lana sijinaroidabane usam diben Manipur Information Commission na sinduna right to information with celebration lising aniga sumna kungamari ngasi Directorate of Information and Public Relations DRPR gi auditorial hall da pangthokrai thoram adida Manipur Pollution Control Board ke chairman su oiriba wabagai kendra ke MLA Dr. Usam Deben Manipur Information Commissioner ki State Chief Information Commissioner Koijam Radesham hani ki Information Commissioner Thongaujam Ibobi yaungna tunga ma department ki officials singamadi RTI activities singsu saruk yakhi thoram adida athoiba mingtural oina saruk yaraduna Dr. Usam Deben hai India ki fajakraba democracy ki masat asi amui hena fajahanaba amadi India ki miyamna khangingba uningba kaya adu khangba yanabagi damak RTI Act asi haudokhibani masagi kananaba maongda amadi yeknaba lamang khumnaba honabada RTI Act asi lana sijinaroidabani masina maram oiraga RTI ki athingbana thabak thoramda thindahanaba macha oirakani Act asi ki mateng lenga ama azuma maikaida pubada azawa thawdak naugadaribani mahakna hai RTI activities singnaso afaba maikairomda kok sumsinaduna leibaki chakhot thorangda oina information thanaba hotnaminasi ek asi kanaba yaba lairagasu ek asi ke maramda lanai meyo singlengaki official singa nungaitaba leibadagi wahalagi hajna lana sijinaba amade miyoi kharana masagi oiba maongda information bu atokpa miyoi singa matiknabagi thodok thokta banate thongsi asi RTI Act ki fajakraba machaksingbu manghanba amadi leibaki oiba chakhot thorangi thabak thoramsingda apamapi haiki thoram aduga mai lenina Manipur Information Commission ki State Chief Information Commissioner Koijan Radesham hai lengaki thabak thoram khudimak manung mapanai daba fajaba lengalol ama leinabagi amadi corruption free oinabagi wakhalol da RTI Act asi haudokhibani leba asi ki President PM yauna khudimak Act asi ki makhada leiri lonina information khudimak miyamna fangnabagi hak leiri thoram adugi saruk ama oina RTI ki Act matangda workshop ama su pangthokhi ngasi ki thoram adu Ministry of Personnel Private Business and Pension ki Department of Personnel and Training ki sponsor makhada pangthokpani haire makha tarakpa pauda delimitation mangoina maitene S list chalaudrabadi aikhoi gi tunglam chatmang kharagani WMC kumjali sing ani ga sumna kunga mari loigadaba tha ani da ngaire kumjali sing ani ga sumna kunga manga fabugi manungda haibadi kumjali sing ani ga sumna kunga taru delimitation tawdingai mamangda maitene SD ki constitutional protection phangaudrabadi maite aikhoi gi lambi amade tungnam chatmang kharagani haina Wall Maite Council WMC na phongdorakle WMC na thadorapa chero amana hai hauji oyakliba phibama sida maite furup kanjanaba amata ngairaba lambide furuba se Indian Constitution ki SC lista samba haiba asi khaktana oigani maram asina athupa matamda Manipur langakna Ministry of Tribal Affairs Government of India da report ani haibade maite gi ethnography amasung khwari kinauba social economic report kalonina recommendation thaba sangi report asi tharaba matuk Ministry of Tribal Affairs na RGI Registrar General of India da tharaga RGI ki ayaba lairaba matung NCST National Commissioner for Scheduled Tribes da tharaga NCST na yaraba matungda
Ministry of Tribal Affairs da amuk hana report tharaklaba matung Union Cabinet na ayaba pigadabani. Union Cabinet na ayaba piraba matung schedule draft list adu semdoknaba parliament ke session amana constitution amendment tawgadabani. Maram asina thenglabada chai asigi lemhoriba tha ani asigi manungda ikai khumnaraba Chief Minister Nongthomam Birena report ani adu recommendation galonina thabiduna maitei singbu luraba lampham asidagi kanbiyu. Hauzik Manipur da thokleba hingsagi thodok asiga cha enhambidanaba handak Supreme Court na pikhiba wayel aduna so ikai khumnariba Chief Minister na naga singna saukhikani khaliba maram adu su lairaroi adugi ST songoi oiba yadaba immigrant community ni yetpade maitegi lambi muthaningbagini makhoi government na ST list gi laukthongnaba kongthang lakhoi pigadabani haina so wal maitei council na lenga ka taksilakli makha tarapa pauda PM Saru Yaduna Chenthokpa Kisan Samelanda CM Saru Yakre Maharashtra gi Wasimda Prime Minister Narendra Modi Saru Yaduna Chenthokkiba Kisan Samelanda video conference ki khuthangda Chief Minister Biren Saru Yakre Chief Minister Biren na Facebook da thagarapa warolda video conferencing ki khuthangda Kisan Samelan aduda Saru Yavada apema phongdol aduna mahakna hai thorom aduga mahilena Prime Minister Narendra Modi na Kisan Nidhi gi 19 suba installment release tawkhiba sina leva asigi lomi crore 9.4 da kanaba phangalagani hairi leva asigi youngland saru oireba lomi singi damak pangthokhiba Kisan Samelan thorom aduda webcast screening gi khutangda leva asigi lomi crore 2.5 hembana saru yaki ngasi CM secretary video conferencing gi khutangda Kisan Samelan saru yawa aduda minister sing TS Biswajit awangba nimai amade khasimba sum yauki Makha tarakpa pauda Manipur dagi lanjenara khiba kuki sing Karvi Angrongda changjafam piba yaroi Karve lamet amai Manipur da thoklebe irang asina maram oiraga Manipur dagi Assam da chenchilapa kuki sing da lam piba yaroi haina Assam gi Karvi sing na lawa haurakle Assam gi Karvi Angrongda khundariba Karvi Pro Capes Body ama oiriba Karvi Literature Society Karvi lamet amai ki makedigi Kavi Anglo Autonomous Council gi Chief Executive Member da Pisingkiba Memorandum amada Manipur dagi Assam da chenchilapa kuki sing da lampi dina khunda hanba yaroi miyoibagi minungsi yenglaga Manipur da thoklebe irang asina maram oiraga Assam da changjafam lawriba kuki sing internally displaced victim of Manipur haina sakhangduna Assam government na sem saba sakhanglaba camp sing da matam khara lehemba da akaiba leite adubo district amasung state government Manipur dagi changsilaba kuki sing adu masa khangdoklaga akangnaba mafam amada hendo andana thamlaga Manipur da irangi phibam phagalaba matamda amo halangkhigedabani